Masu Rahul exam mathang thakiduna final exam loigedaba 1 week tangai silaklame phone da Rahul na Baba ayum tholok tau kuidre 1 week tangai re final exam pigedaba Kesona Fareda icha thogla ani tabada ipa nungai re ado nangu exam di kamai taukhige Baba adum nungai ki adoba thamage ai pau se hairam ge na torokpane Fare thamo Somdasu Thoibi mayumdagi mapan thokpasu yada yam wana khangjarami naubuna lakadaba numitpu ngaijabana magi mathau oiduna leirami Radhana icha thoi kariyo nangbo chau thaosu iha yadi nasadu yengba yadrene Thoibina Mama ai lu mutum ngamloi Baba de khara haina bi mama na asi haidune kablai hai nangi phana banine nang baba ga yena silise lam henganu ko napa taradi amuk lan taujani ko asi hairam laga thoki Thoibi kapcha banatana upai leijaram de ngai haki matungda nawbagi phone lai Thoibi mapiyu taithok na phone de paikhatlami tida Kaidorage be nang bu kaptana talairabo na kholga do isi siridubo be tida nang lag thoba kaya wale ki tida asi haiduna hi kapthorai be koidre dadala ani se nang adai tawraga dada sidane leifam chafam khangde be nang dada gi su khara khalo be tida ei tida kitan yam khale adu maknani ei ngasi wari sidada se dada khangeba kapkano base maram mokpini dada gi bedi kapkano ko dada na mithai ga leibi doini adusu siki biyo mithai Thoibi nok na bahaiduna phagi tawrami Thoibi khangnong nok thorai choi aibu angang macha dawna mithai leibi ni kaina adusu siki piba Aduni dana be dadana nangna nokpoda taning dana ne phagi tawbani da Thoibi oinarak tawna yam haujanu ko dada nang adobe dada gi ahan wa salary fangbagi paisa duna nangi kaino ma sadokre kai sari banang di dada haidok bayade surprise bi doine yam haibireda surprise kaina asumna matam masu lepa leitana haukibana ngasidi Rahul su tholakadaba numitni Keso machabu airport tagi lauruduna mayumda halakminare Latana ngaiko maiga okisi asumna Rahul imungda changlai Latana bungo icha lamsang lakpagi waramlani iru mai thanaba tawhuroko adugane chak thoknaba tawsi icha chak langhamani Rahul na hoi mama ado mama gi salamaga baba gi fruit amaga leirakibani Latana ichana leire inine nang mama ga baba ga ge nusi khreda ko ai cha se Kesona ibungo chalo nasa do fresh oi thoro adugane baba ga wari sana do yam leiko Rahul na hoi baba Somdana Syamna Mama nacha nupi ga khangnaba nupa do adum pau phaunaba ubra Radhana khangde da moi pabo khangdaba yaroi ai gidine nang na fanaba khara themgadabani ai sawalakanu ko hainari ngai Kesogi phone lai Syamna itao kaidorage yam thajadana phone tawsilaida Kesona itao icha nupa do hojikta thungare pau se tamgena tawrakpani adudi yam nungaiba paunina yam thuna luhongbagi wafamsi thujinaba tawrasine itao adune aina pamjabusu fare itao ai numit afaba ma yengaga laage aduga angang anigi kuthido yengthokpirosine hoi itao adumai tawrasine fare adudi ai amuk thamagene fani Radhana moi pabo lohong base khara tapna honga su yabani aigi wakhal niko
Mama, aina tawise pumnamaki fanabani. Nang wayam halakano. Adu serukna ibe mado nang na yanaba khara themo. Thoibi sitarami mamanga mapagana sanariba wafamdu khudakta nawbada phone tawi nawbana be dada ai luhong apa matam lip na balak taw nang ibulok la aroi to dada asi haidune kablai be se kap kanu me nang bo nasa dom tayar nang ne kamandana se tu ik tangai rabane dada la kadawa adugane dada nang bu puduna sala doine be dada iyang pakat nang thuna la ko dada hoiba dada thuna la doine se pakat kanu gyan tana leiramuko adobe adu kai deuraba kem na teda dada na lakpada nangi nuksiraba saktamdo fajana ketharaga leiramu hage tawnida kapsek pida oidana nasagado amata yaramaro chakado mayam chasaliko dada lak torobani ko nayanga kangamadi dada sauni ko be nawbagi wahai duda thoibi nokre taujai hoiba dada somdana puspa nawbada phone tawi adubu waiting lerami puspa na aya waiting le heju sarjuna adune mini piga wari sanari oramgani somdana amo nawbana aduni dana maramo e dada gi bise nawba puspa gi waiting changak padu khangami adubu thausaramde thoibina adu dada ai thamage kona amuk sanarase phone hek thamkibaga puspa gi phone laksili adubu nawba paikhate hanjin tausilai adu phawba receive tawbiramde nawbana kori nu pino nesibo mina phone paining dana payak treje khangadi tawra anu dana kanade ngakta dum tumki puspana jua paikhalaktingo yam nungai te dai sarjuna yare yam pakchena mina payak trido ikai jadro adu suwai dingle ramagane phone payak trido jua ai naw base nung yam nusi jabane yare kanaro de bethabaktane matha sarunu adu serukne damesh ka tum phajan nusina hainari ngaida mahesh ki phone lai sarjuna kanana phone lai do pai biadro da mahesh ne talle painingdre pairo as aingonda buk toksile eme paino talamai tokjane puspa nang hendi helmelabane da mahesh ne nangbu yam nuksi jabane nang na hairi ngai su yaba natra aduga mafamatamgi matungina pungning wakal su ahong balak bane ju as ai kem khangjilakte nanga wari sanabase ai dum kok chaklak tawre asumna numitu mahaukre somdana rahul magi ka de hiblingai latana ibungo dangbu na saga ngamdabro rahul na kem tawdiye mama na chaka losilam labane napabung sune imau haiba jatnina losil horabane mama amta karan tawrukinu ko ai matam khara lohongba ngamkhiro hai karan tawnu imau do masaka onthok na phajakra jani ko imadi imau do lakhan ning bana yadrabani ko lamhen gano asi hairam laga thoki rahul na as korino ai tawdoi jibo ai magi asengba amadi khangdaba yade ai hojik kai dogane kande Deepak to phone amta han tawge rahul na bye nang yum tholok to kyang walige Deepak na bye kedaroge tholak bu budi next week te tholak toini bye nang thola di khara fani ai kok yam sare bye somda ima hoina lohong na ba kan na tawri aduga aina thoibi asengba matang khangninge bye nang thola ga fajana khanarase phare bye ai la ka dabu numito nang airport ngairamo yaidana hoi bye ai soi lake phare adudi thamage ko somdana syamna idaw lengsin biro somda kesona idaw ngasi se numit phayana hekta laksarabani imau haiba yam nungai jare adudi idaw kuthi se hana yengthokna bai bikro aduga makha tarak padudi amu khanar sine ha yaida idaw syamna
Mama, sa adubu loitribran he. Radhana puthoragi moi pabu thoibi da amu onsinduna icha thoi se sa se nang khara putho uru se thoibi gablai Mama, ai lohong pas ngam loi. Hai hoji adugi matam nate se cha se piruro napa na amu laura ni he Radhana namdana thoibi bu cha putho halami Syamna Puro se nang baba hoi da hana piyo. nupa amana Imau oigedori basidi onthokna masak phajakhre dai ta. Kesona Ha, adubudi aigi imau oigedori bane. asi haiduna mayam wawa noklami Adudi ekhoi amuk yaujakhraga ita. Kuthigi foldu puraga amuk laksarage. Syamna Phani ai sum lai jahore ita. asumna haukibana keso kuthigi fol yengduna ahal kharaga mamau haiba laklami Syamna Itaw, lengkhat piro. Kesona Phani ita. Syamna Hai mama, icha thoibe nakhoi butari bran he. Cha do puthorna batawron he. Kesona Itaw, angang ani gi kuthi sidi onthokna chanaram khreda. Nga ga isinga hek tarame. Syam harauna Ha, kai haiba, nungai re ita. Adudi wa loire ne ko. Aduni aina laksare se. Numisi hekta laptopna si haibabu kai ge ne ita. Phani ita, hekta laptop si. Adudi ita, aina yumdagi lakpada numit yengjarabani. Ita hoina phai phate do amukhan asi. Sumdau bani. Handak lakliba phaiden gi nini pan basida waroi pot puraga. Mari ni pan basidana luhongnaba hekta lapnara si haibabu. Ita, angang ani gi mapok thadi tadre ko. Tadre ita. Yam nungai re. Adudi tha amata ngai re ne. asi haiduna harau wari sanarami hainari ngaiduda thoibi upai leita sa puduna thoglai baba cha sida leijare asi haiduna mathang sa pirami Kesona Yam haukhre imau na lonba sa sidi. thoibi lukthaduna changki Kesona Ita, adudi aikhoi amuk yaujakrage. Marakta awat apado hekta tathok tasin taunarasi. Sidagidi amata oidorobanina. Syamna Phani ita, ai amuk leijahorage. asumna thoibi gi lohongbagi matam lepnakre supnagi tha amata ngaisilakle thoibina Mama, kaigino ai saki apam-pamta amata hangbidana lohongna basiliba ai yapa ngamle. Radhana icha thoi lamyam hengano mama mapana macha singi phatanaba khaksingadaba nate Aduisu ai sum ngamloi. asi haiduna kablai Hai, wa makha tagano nangna leirugadoriba imungdo isagi damaktadi laibak yam pharabani ko ai lohongbase sungam ngamloi mama. Haidokpi khoko. nakandagi Syamna machanupida khupakna thai Aduk lam haibe. Nangbo asukki mati luna chana tawrubuki mahiro. Nangna ibo miya mamangsida yongadauriba. Radhana kaino moi babu wagi wachumna phajana ngangnaraga yabasida khusati yaubirakano angangse mabuk nungsina naba thabakti tawbiganu ko ningthina themaga yajajani thoibi kappaga magi kada chensinki Syam mapira chelai Mama, ngasi phauba kupak na set tharaktriba icha thoibida khut se tharise ai nungairam gadaba manbra. Mama, ai kokse puba ngamlaktre. asi haiduna famthaki yare se moi babu yam henjine khanjin biruna ai phana na bathemge icha thoise soidana yarakani thaje somdana naubasu hangsitti yumda tholakadaba numitni harauna pause tamjage khanduna thoibida phone tawrami adubu pairaktre phanayam tawra fauba paikhalakte somdana thoibi mabukni nungsiduna kapli luhongbagi numit lepagi nungaitaba amadi ngasi fauba mapana nongmata furaktriba mangonda furakpagi mabukning nungsiduna hena kapli naubagi phone payo fauba kauduna hanjil tausilaklami kona thangda paikhatlami naubana be kaigino dadagi phone paidredi dada pau nungai ba matam doine be thoibi kapna khumlai deda
yam ware be nang kap kanu haraga dada gi nungai pauk se harau harau share tawroi be dada hangsit yum da thogla ani be pau du tabada harau jarami adubu thangnaba mikupta sakfam hanjinki dada ai lohong bagi numit linakri tha amat ngaire dada ai kai do badabana topam khangdri dada pau du tabada mitlu pirang sindar e be nangbu dada da thuna lao aduga nangbu puduna chalaro hairam daine be nang hojikti dada gi tum inba ngamlaroi sinatrabe dada ai dada ki demak khongpam che lepi dada amarom dana ai gi nungshira ima baba ki mai choptuna lohong base kaira base ai dada gi tum ingani dada lao ai bu puduna chalaro dada asi haidina makol thokna kapthorei nauba kapladuna be se hojikti dada lakadore dada na nang bunung shiba kidam pumnamak mayok na gani be dada ki thawai tharabaso dada na hingyo makaidi nang gidama mayong ya na lep kani be dada nang admain haino dada nang kapato ay su kaparoy ba dada nauba mapi taithok na dada kap trip dada kaparoy adudi maram maya moy ay ki dada se mok bane dada de ay gi bina haibada adum yai dudi ado phare se dada firon khara loisin ki ge hore na muk tawrage thamage ko be dada thammo asomna numitu mahokre somdana rahulna mama kaino asuk tuna lohong bagi matam lepnar siba latana hai ima bu luhong doro fawba chak sum thonga leiro hairo gyan ta daba tawganu ko mama ai adu mukti haiba nati matam khara dingai kisi haiba ne ai hoji luhong bangam khiroi ko kesona ibungo ipa ki mai khuna ba thabak silakano ko ipa sahon gano rahul tawfam khanglamde mapagi wahaida no haiba sungamlamde mapabu aduki matik luna kinak sachai latana hangchitse nang baba ga iga imau hoida chalusina hainari nang su pulap chatkadabani ko rahul na asma ai tale ko adu thabak doi ngamloi kesona ibungo ipa wayam nganghan gano nganta satkadabani chathokiba yaroi ko rahul makok pairaga magi kada chanki somda naubasu magi kada phiro loisilingai phone lai as machine bisha muk tore pairo dai yam haina de puspana phone ke paidi phai paidi phok tawge khangni ba naubasu ngaktang khallaga phai ngasi di khangni asi khallaga phone tu pai khatli nauba tuminna lei puspana kaino tumin lei du ba phone ga sum pai pai de gai yam chau thokre naubana kaino nang pami do hairo puspa kharadi kaiba fawi wahai duda kaino masum hangning ba puspa nang nupi ne khara ikai ba khang nang na haidoi wa da ai khangi makha tan ai rupira kan ai gi nuksina jaba nupi leje ai busu wayam hain gan puspa kablai adubu aidi nangu nungsi nauba karem nana nang na masida kapkadaba nate nang ga aiga karisu mai leinade aduga nang na faniam kapsilausindarabasu aigi wakal honggadaba leide yare ai thame puspa na wa haiba nangdringai phone thamkibana hali khala i wakhalda phai kayam kuina aigi ifamdagi chenge gina sidagidi aina kaidoba ngamge haibado utpa tare Thank you.